ngasiga ahum suba kanawa laiwadagi maru oiba mayamna khangbada kanaraba ipa ipu singna sijinaramba laiwa khara khangminasi. Laiwa asi maugi singda chalabi nupi oibi singna khangjinbada kanaraba laiwa oigani. Karigumba nahaki napuroibana thawoi wawoibidraba nahaku nungsibidraba amadi lamda thokraga marup loisinga pullaga natraga nupi angang koiduna ngausinaraglaba nahaku hek ubaga sauningba amadi kaisu nattabagisu hekta saunaba khatnaba thoktaba nattedo. Adugumba siraba matamda tangai phadana laiwa asi sijinabiyu. Karigumba adumna laiwa asi sijinarabadi nahaki napuroibabu khudum chanba ngamganiye. Laiwa adudi masida piriba patika laiwa asiga chap manana sohendabida nahakna sagol sing numita tilhaugi mahina haibadi sugairaga natraga takhairaga mahi aduna takthoklaba talgi mayaida patika laiwa asiga chap manana khudombina natraga khubina iraga gi makhan haplaga isana nahakna hauraga nipaduda numit kharani pijabiyo. Adu oirabadi nahaki napuroibado nahakna khudum chanba ngamganiye. Karigumba khangdaba gyan tadaba lairagasu komenda hangbirau haibirau khudingmak tathok tasin taunaduna khangminasi. Aduga amana channel asibu support tawibu oina like comment subscribe tawiba kaubiganu asi haijaraga mayamdagi kainanaba yathang laujari.